Lakhipur online na puthok saba October ki tang nipan nongmaijing numit ki Khomjinba Pao tabirasi ahanbada maruoiba pao new pension scheme lauthok laga all pension scheme chatna nabagi tabi tawraduna silchar da wakat mi pam chathakre state level police recruitment board na thabak lawgudaba ahang bafam lising manga chamga ga humphum dogi advertisement lauthokre mahiroi hatpada chenaba sing ahak pacherak pinanaba amadi manipur da tangdu laitaba poraknanaba poilapul da mahiroi singe khongchat chatkre jiribam gi relief camp da thengnari ba wada pa sing yengsinkre masa masa gi yumda haningbagi apamba phongtorakre amasung Asian Games da Bharat ki nupi ke kabaddi team na Chinese Taipei bo panjal kuntaru kunmanga da maithi hankre hauzik mapungoi ba pau tabirase All Assam Karmachari Parishad ki lamjing makhada new pension scheme lokthok laga all pension scheme amukhana chanha nabagi tabi tawraduna Silchar Jila Karmachari Parishad ki pung ahum gi wakat mifam pangthokre ngarang thangje numit Silchar da Sahid Khudiram Bosu gi statue makhongda nungthil gi pung amadagi pung mari phawa wakat mifam adu pangthokke numit asida Hodo Assam Karmachari Parishad ki president Dipen Sharma amasung General Secretary Dilip Kalita Gilamjing Makhada Silchar Jila Karmachari Parishad ki President Krishnendu Rai amasung General Secretary Sudip Bhattacharya gi Makhada saruk yakhiba miyamna new pension scheme lauthok laga all pension scheme amukhana chanahan gadabani haibagi slogan kaya lauke laibak asigi atai rajya kaya da matam kaya gi mamangdagi new pension scheme asi lauthok laga all pension scheme amukhana chanaba haukre haina mifamda phongdoknakhe ধর্মঘট পালন করছে কেননা সারা আসাম তথা ভারতবর্ষের যে কর্মচারী আছেন কেন্দ্রীয় তথা রাজ্য সরকারের কর্মচারী তাদের 2005 সালের 1 ফেব্রুয়ারি হইতে যে নতুন একটি প্রকল্প গ্রহণ করা হয়েছে যার নাম এনপিএস বা নিউ পেনশন স্কিম যেটা 14ম কর্মচারী পরিষদ একটা আত্মঘাতী পরিকল্পনা বলে মনোনীত করেছিল সেই সংগঠন সেই যে আত্মঘাতী পরিকল্পনার বিরুদ্ধে আজকে সারা আসাম সঙ্গে লক্ষ্য রেখে শিলচর জেলা কর্মচারী পরিষদও সেই ধর্মঘটে অবস্থান ধর্মঘট গ্রহণ করতে Assam Lega ki state level police recruitment board na handak Assam Police DGCD APR on chingbada tongan ba ahang bafam lising manga chamga ga humphum degi thabak logodori masigi manungda khwaidagi yamna constable UB ki post lising amaga chatrukani phumanga amadi constable AB ki post lising aniga chahum yauri phamsing asi OBC candidate singi tamak chada kuntare aduga nupi candidate singi chada kuntra reserve tauri online gi khuthangda application loksin bagi matam chaliba October gi tang 15 dagi hauraga mathang tha November gi tang ama phaubane application fee pi bagi tangai phadaba leite akupa marol gi damak state level police recruitment board ki website www.slprbassam.in asida ki phangane Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Poilapul na konba maphamda leiba mahiroi singna hizam linthoi nganbi amasung phizam hemanjit ki tamthiraba mihatpu nungaitaba amadi yaningdwa phongdoktuna peace rally ama Poilapul da leiba Emmanuel Hospital manaktagi Nehru College lambi da leiba Maharaj Gambir Singh gi mitam phawba khongset adu chatkre mahiroi sing asina Manipur da thamanga chupna tangdu leitadana leiraklaba amadi kuki terrorist singna chathariba mihat mipun gi tamthiraba lanasi state amadi central lengakna waroisin puraktaba asida pendaba phongtokhe mahiroi ani gi mihat pa singbo dandi pigadabani stop killing innocents we want justice Kuki terrorist go back haibana chingba play card sing paiduna rally adu chatke tungda Maharaj Gambir Singh gi mitam mamangda maira katuna leikidraba mahiroi ani gi damakta taibang mapuda thongni jake Nyobani gi sum sai gi to
October tang taret asida akoina ngasi chachariba peace rally ase mi tang ahumdagi haurakpa Manipur sida haurakpa irang asigi maramdasu oire aduga akoigi laikhidraba ichil now anigi su oina ngasi chatpa peace rally ni moi anigi justice ni hainadi government na kuki mising khara phagi hai but masakti ulakte moi mayamgi ngasigi peace rally asida tawriba irang asida government na tumin leiba the government na silent lei se ase maram amadi leiramgani ase nahandagi suk kuina chalakpa irang ase ngasi bawda government na wa mangangde government na dum tumin leire the Manipur gi CM su wa mangangde akoina atoba state amagi oirasu akoi samak maitai ni adugi maitai amo oibagi akoisu tumin leiba ngamde ade ngasi no mesida akoina peace rally chalise government na please tuna action obiyo Megi tang ahumdagi Manipur da thokliba irang asina maram oiraga Jiribam district ki Vidyanagar da leiba sport complex da hangliba relief camp ani asida leiriba Jingoibung Babukhal amadi Boroikhal ki khunja singna kari pendaba amadi kari award pa leipage haina Jiribam district ki deputy commissioner Krishna Kumar gi meeting makhada ngarang nungthil Jiribam district ki SDC M Devananda laktuna yengsinkre kongset asiga mari lenana Jiribam district ki SDC M Devanandana paumi Hai Jiribam district ki Harinagar children home da hangliba relief camp ta leiriba miyoi sing amadi MSU office ta hangliba relief camp ta leiba miyoi sing di haujik oiriba phibam asina khara phagalakpana maramoiraga makhoi masagi mayum da hankhre adubu Vidyanagar sports complex ta hangliba relief camp ani asidadi security gi maram khara leibana hanba yadana leiri adubu relief camp ta leiriba miyoi singnadi masa masagi yumda haningbagi apamadu phongdorakre hairi अखोई लेरिसे बाबुखाल अमदी बाबुखाल चिंगोइबुं आइबा मफमदुदगी लैबा मियोइसिंगुनि से रिलीफ कैम्प अनि ने कोन हांगिजे डिस्ट्रिक्ट स्पोर्ट कॉम्प्लेक्स अनि मफम अखोई हौसिक रिसेंटली ngarang amadi ngasi अखोई रिलीफ कैम्प अनि हनग्रे इमेज सिंगदो मोय हौसिक लैबा सिचुएशन जे कितंग फगलपगा मोय हान लैरंबा एप्रेंशन सिंग अदि कोकपदगी मोय चचरगी हाइदना ngarang Boro Bekra Saitagi Tongan ba Jagazindagi Lakwa Image Sing MSU office ta hangbasing tu ngarang hanagre du ngasina mungdagi ekoi Harinagar da lairamba children home da lairamba image sing ngasi hangre adu hariba sida hujik lairiba relief camp ani jidi ekoi security reason dagi hanba yadabadagi laibani makoina ju haningbagi apambadi ekoi da phongtorok laire amadi ekoi gi concern oi biriba ekoi sir deputy commissioner na su security meeting da puthokiba laire makoi gi su athobada harimo haibadu khana ko isanu hojok ki oina di ekoi phajana dc gi yeng makhada nungmagi ekoi anum round chalaga hariba relief camp sing asi yengjalaga lakani ekoi na moi gi apamba gi matungina ekoi na moi da kari karamba skill pambagi na hamna pada hojik phauda moi da ekoi achar semba haimai semba gi training Maira ki Imphal dagi laga training mayam piram balai moi adugi skill fazana haire adagi candle semna chingba tawre do hojuse moina pambagi matungina adult education sida lariba image singje soi tawba haitaba kobi soi tawba mayam ama yauri adudo soi tawba haijage haibadagi moi gi apam badu koina kanoda mujeri oda kun haijara kanda jeri ogi saitagi oja thabiraktana regularly muti gi pung mari tabada sida class tawri yam fazana ju improve lerame mamangda aikoina yengkanda iba hayogdaba mayam amang asi maming iba haiba yorambasi yamna nungai makha taba moina pamjaba skill jing kari kari no do khangtoga akoi deputy commissioner jiri bangki makhada miyeng makhada athu matamda tongnabasu khana jaragani loina na hariba relief camp sing asi chalaibada thidoin dona mating pangbiriba ana yekhe yarokoda kodakta lingbiraiba chief medical officer gi team jing ising nuti gi supply tobiriba PhD department mai yadaba khotaba phatpa lagbiriba MSPDCL adagi sigi pull-up se secure oya thambiriba saida 24/7 duty to honbiriba DC sorry ngakti SP Jiribam loina na koi si image sing transport of the mating pangiba
Assam Rifle Singba, Punamak Tagatsai, Luna, a relief camp Sigi, nodal officer, executive officer, Ziri Municipal Council, Oibani, Mansiam Pazana, Hariba relief camp Singers, Yang Janduna Lai, Sigamakta, district administration, Gimaki, the Hanimal Tagatsai. Religion horopadegi kanaba thaknaba mayam mateng pangdama disina mateng pangdibase akoi jamna benjai akoi leibda so jam ngai awai ki jitnaba janaba so marang kaina ki yonina adu bi dongta ko ti dongwa kenaba le jade thonna pele akoi pele ba ba ko jumna chatpa gi lambi se asi katam kenja de ko lambi se matang mi disigi side tagi amadi yo SC side tagi mayam na jengirga lambi je tang kira to biraga je amena ngai मियाम गी लुचिंगबी इमा लोंगजम मेम चौबीना लेकिदबदा अपुनबा कैथेल सिनाई बिलुप अक्सिलना अवाबा फंगदोरगली चाही के चुपना मियाम गी दमक तुंबा चाबा खंगदना कथोक्तुना लाक्लबी मियाम गी इमा लोंगजम मेम चौबीना लेकिदबा सि खुनाई असिगी दमक्तदी अहोबा अमा लेहौरबनी हाइना अपुनबा कैथेल सिनाई बिलुप अक्सिल गी सेक्रेटरी जनरल कोंथौजम प्रभा गी चेरोल फंगदोरगली महागना हिंगलेगै मतमदा खुनाई असिगी दमक चाही के कथोक्तुना मियाम गी दमक थौगाई क्या हनबा लेतना पांथोक्लमे असिगुमलबा तांगलबा मियाम गी लुचिंगबी इमा आसिना लेखिदबा असि अक्सिल गी मफमदसु असुकी मतिक नुंगाइतबा अमदि ओहेउरी मरमदुना इमा आसिना हंदक लेखिदबदा महाकी मुंग मनुंगदा थेंगना हौरिबा अवाबा सिदा लुप असिना सरुक जाजरी हाइरदुना महाकी थवाइना मपुगी मनाक्ता इंगना चिकना लेबा ओइरसनु हाइना फोंदोरगली Hamas amadi Islamic State ki militant singna Israel da ngarang ayukta landakre Israel da national emergency lauthokre Gaza strip tagi ikhang khang hodana rocket lising mangarong kapsilaktuna ngarang phawbada miyoi chani rom sire aduga chamnga hena asoka panangle haire Israel ki pradhan mantri Benjamin Netanyahu na Hamas ki mathakta lang lauthokre Asian Games da Bharat ki nupi ki kabaddi team na Chinese Taipei bu Panjal Kuntaruk Kunmanga Damai Tian Kre Aduga Nupagi badminton doubles ta Satik Sairas Amadi Seti Chirag Anina gold medal law kre Masigaloina na Bharat na gold kunipan silver kuntra nipan bronze nipumathoi punna medal chamaga teret fangle medal teli da ngarang phawbada China na medal chahumga humpumari phangduna ahan bada Japan ani subada aduga South Korea na ahum subada leiri medal chamaga teret phangduna Bharat na medal telida mari subada leiri Nungairaba pau Kasar Phulertolda Holistic Therapy Center ama hangduk jare acupressure amadi naturopathy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ni Kanganjaba ma Healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 9395732456 da of Honobio
ꯑꯩꯒꯤ ꯃꯤꯡ ꯄꯣꯠꯁꯪꯕꯝ ꯆꯅꯨ ꯑꯜꯕꯤꯅꯥ ꯀꯧꯏ ꯑꯩ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯑꯦꯟड ꯄꯥꯔꯥꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯕꯦꯆꯤꯂꯔꯁ ꯑꯣꯐ ꯚꯣꯀꯦꯁꯅꯦꯜ ꯏꯟ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯇꯦꯛꯅꯣꯂꯣꯖꯤ ꯇꯝꯃꯤ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁ ꯇꯧꯖꯕꯅꯤ ꯑꯩꯍꯥꯛ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟ ꯑꯍꯨꯝ ꯃꯥꯏ ꯄꯥꯛꯅ ꯁꯤꯖꯤꯟꯅꯕ ꯉꯝꯖꯔꯦ ꯍꯥꯏꯔꯤꯕ ꯀꯣꯔꯁ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯡ ꯀꯦꯔꯤꯌꯔ ꯁꯦꯝꯕꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯀꯣꯔꯁꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝꯁꯨ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯤꯡ ꯃꯉꯥꯁꯥꯏ ꯃꯌꯨꯝꯆꯥꯏ ꯕꯥꯕꯨ ꯀꯧꯋꯦ ꯑꯗꯨꯒ ꯑꯩ ꯂꯩꯐꯝꯅ ꯕꯥꯃꯅꯥꯄꯨꯔꯗꯒꯤꯅꯤ ꯑꯩ ꯁꯤꯜꯆꯔꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯑꯦꯟड ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯄꯥꯁ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ SMT ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ICU ꯇꯦꯛꯅꯤꯁꯤꯌꯟ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯅ꯭ꯌꯨ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯂꯧꯊꯣꯛꯂꯒ ꯑꯣꯜ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯆꯠꯅꯍꯟꯅꯕꯒꯤ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯁꯤꯜꯆꯔꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯄꯨꯂꯤꯁ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯕꯣꯔꯗꯅ ꯊꯕꯛ ꯂꯧꯒꯗꯕ ꯑꯍꯥꯡꯕ ꯐꯝ 5,964ꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯍꯩꯔꯣꯏ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯣꯔꯛꯅꯅꯕ ꯄꯣꯏꯂꯥꯄꯨꯜꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯦꯡꯅꯔꯤꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯃꯁꯨꯡ एशियन गेम्सता भारत की नुपी के कबाडी टीमना चाइनीज टाइपेबू पांजल 13-15 माइथी हनख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।